Paujedi Jumpop Ipamaru Ipau Karab de Dogeri, Framework Agreement ki matangda consultative interaction program Pangthokkhre, Miam de Yaba solution Amapurak Patataram na Okani Congress. Manipur Pradesh Congress Committee MPCC Sintona India Government Amati and Nation AMSU Atopanaga Lupsingi Marakta Satariba Framework Agreement ki matangda Nongmagi Oibe consultative interaction program amagasi BT Rotal Labor Congress Babanda Pangthokkhre. MPCC की वाइस प्रेसिडेंट सु ओइरिबा MPCC रिसर्च डिपार्टमेंट की चेयरमैन के एस रतन कुमार ना हाय ngasi pangthokliba thorom asigi khudongchaba lauraga expert singdagi wakhalon kaya lawgani program asigi tungda congress na fact finding amat lauraba tungda AICC da thamgani miyamna jabat naga gi waroisin ama purakpada congress party na su arau tayamna okane tawbato hairiba waroisin adu manipur gi saktam kahendana purakadabani magna makatana aikibada MPCC के रिसर्च डिपार्टमेंट असी AICC की पक्ताक मतुक इन्ना नौना मणिपुर हांगदोक पने डिपार्टमेंट असीना मतम के नेशनल इशू पॉलिटिकल इशू सोशल इशू इकोनॉमिक इशू याउना स्टेट की ओइबा इशू क्या की मतंगदा खन्ना नाइनदुना मरी लेनबा चेसांग कया खमजिनबगी थबक तौजगने डिपार्टमेंट असी नौना हांगदोक ओइरबसु मणिपुर की मियाम की इंटरेस्ट सोकप याबा अमदे मसिगर मरी लेनबसिंग डिपार्टमेंट असीना पाइखतपम थोगी खंदुना मतम की थबक क्या पाइखतुना लागले था अमरुपगी ममांगदसु डिलिमिटेशन की प्रोग्राम पांगथोखरे प्रोग्राम अदुगी मनुंग चना डिलिमिटेशन असी कुमजा सोक लिसिंग अनि अमगी सेंसस ता जुम्पम ओइरगा तौगद्र नत्रगना सोक लिसिंग अनि तारामाथोई की सेंसस ता जुम्पम ओइरगा तौगद्र हाइबसी की वफम अमा ओइरगा कांग्रेस की ओइना डिलिमिटेशन असी याइथोकपियो कुमजा सोक लिसिंग अनि कुनमाथोई की मतुंग दा डिलिमिटेशन तौबियो हाइना थमखरे मरमदि हानगे सेंसस ता जुम्पम ओइरगा डिलिमिटेशन तौखिबा तारगदि स्टेट असी की केंद्र खरा दा होंगलकदुरिबा असिना तंपाक्ता चाउना असोइबा लाकनी आइना सेंटर अमदे स्टेट लेखाक्ता थमखरे आरानबा सेंसस ता जुम्पम ओइरगा डिलिमिटेशन तौदनबा कांग्रेस ना केस अमा थांगतुन हौजिक कोर्ट केस सु लैरिबने मतौ असुमना मतम की लेबा की इशू कया की मतंगदा अखंग आई कया कौदुना तानरबा मतुंग पॉलिसी फ्रेम तौबा अमदे पॉलिटिकल की ओइबा थबकसिंग लौकनबा पार्टी की मकोक थोंगबसिंगदा थमदुना लाकपने ngasi pangthokliba framework agreement asisu manipur gi yamna maru oiba issue amani khanna MPCC research department na sinduna nongmagi oiba consultative interaction program ama pangthokpani aike ngasi gi thorom adu hanagi minister okram joy MPCC gi vice president ki S Radan Kumar mathang sitna athoiba mithonglen amadi thorom mapu oina saruyake senior journalist Pradip Phanjawam amadi koki reformation forum gi chairman Dr TI Sahokipna resource person oina saruyake Maragasida Mahirosing Tagi Tuition P Chada Contra Logani Aribasi Amukana Kanaraga Atopo Upai Amikyangbana Pagani AISF Mahirosing Tagi Tuition P Chada Contra Logani Aribasi Amukana Kanaraga Atopo Upai Amikyangbana Pagani Aina All India Students Federation Manipur State Council Ki Secretary N Rabidas na Thadorak Pasirol Amana Pangdorakle Cherol Asina Hai COVID-19 Amaram Oiraka Auzik Tabak Supam Nompam Mong Dadre Nongmagi suraga chajariba imungsingi mahirosing di hen awabada awaba hapkane Manipur laikak na sentang pithabra natragana atopo upai ama yengbana phagane hauzik COVID-19 iram kudingda soklebane Nomakangdana drug case murder case amadi gang rape ki masing engalakle luribadi asigumba thodokta chenariba amadi maral iraba myoising asi akan bajarak pibadi ita tadabasine India judiciary system state ki while sangsing punamakta ahin basakti piduna aten bamatamda wayinduna sairak pibada legislature executive amadi khwai punamakna mateng pangpham thoke ningsing bajai marala jitraba sahi noriba mahiroi nupi masa kaya ponchi longkhre sahi noriba nupi kaya ejjat manghankhre amadi achu badrak kaya lepalaitana phari adupo phangpham thokpa maralgi matung inna sairak phangbadi tadabaga pangkhak oire masida kanagumba political gi oiba khujin thorang amadi personal oina sakpa yengna dabida thabak toba tangai phadre apamba apaba lengak loi apaba officer amadi apaba society amalai airabadi thamoi sengna humanism ground justice amaga loinana punna thabak tawminaba changi aina chirol asina makha tarakli nakalamromda mahirosing dagi phil lawgadabani aiba lengak ki order andoku aina education s ki office AMSU na thong Lonsinkhre tha asigi Ejjat Manghankhre education s department na lockdown manungi oina private amadi aided school kudingmakna April thadagi awraga mahirosing dagi thagi phi chada kuntra lokatnaba thokiba order adu andoku aiduna all Manipur students union AMSU na changthilakpa khongjanggi saruk ama oina ngasi AMSU gi thaumisingda lamphel da leiba education s ke office ta matam kaktana thong Lonsinkhre
ngasi nongthil pung ama makhairum tabada AMSU gi akhanaba team amana lamphel ta leiba education S ke office ta thomjil laktuna office asid anadagi leraba staff sing apan da hoidoktuna office asigi main gate chol Lonsinkhre bane thong Lonsin bakak natana office asigi wall sing desu mathong hoktaba education S ke order chatnaba yaroi lockdown manung da bakal amatagi school fee logba yaroi awaba pibu order janing de administrative continuity leitaba education S ke office BRR singpham thadoko mairoi singbo lalonpo onthokba yaroi haiba thaba poster ke thelamkhe janaba puraktriba phawba education S ke office matam kaktana thong Lonsinle haiba poster singsu office panungda thelamkhe panbajai mairoi singdagi phi lodabagi matangda mairoi amade guardian singge wakhallon lognaba mifam pangthoklagani haina AMSU na lauthokiba leihrabane Lilongda BJP ticket thadhokloi haiba tonga ama chandorkliba asina achomba oirabade tuminda leithokloi Lakliba November ki tarita pangthokadoriba by election da Lilong Kendra da BJP ki ticket thadokadabani haina All Lilong Youth Development Committee ALYDC na satharakpa khongjangi saruk ama oina ngasi committee asigi jamlaba thomising na mifam ama pangthokpaga loinan khongchat ama chatkre khongchat adu da saruk yakiba MLYDC ki general secretary NM Abdul Aziz na haikibada Lilong Kendra ki oina hojik BJP da enroll tawduna leiriba mitai pangal masing lising tarit henba leire sok lising ani tara tarit ki general election da BJP ticket ki candidate na vote masing lising ni pan changa phangkibane BJP ki development ba pamjaba hojik phawagi oina jut lising manga amade ahlaman nupi angang yauraga chawrak na mioi lising tara henduna BJP da support tawribani airaduna BJP ticket da candidate oiduna mayok narabadi BJP ba pamjaba mioi lising kun manga romda mafong phana sawgatuna maipakani haibagi thajaba chawna lei haike Mahakna makhatana haikibada Lilongda sandorakliba BJP ticket thadok haloi haibagi toka asina BJP party na thabak oina onthorok patarabadi BJP bo pamjari papi lising kaya na tuminna khaklai thokloi amade thokhaningda pathok kaya thorokloi dabagi maram leite hairaduna Manipur gi kendra taraga nipan asida bitai pangalda deciding factor oiraga BJP MLA kaya puthokliba asida su soklakloi ainingai leite maram aduna BJP ki development bo pamjaruba singi thamoida amuba kali tasin biroi aibasi All Lilong Youth Development Committee na BJP party ki pukning singsilakle amaromda lepalaitana thokpa nupi Ejjat Manghankhre thokthok amada Machega Tinnaba mamanabi amana Mayumda Mache angpa lakpada mi leitaba tanja logduna Mache Manaonupa mamanabi adubu Nupi Oibe ki ikai khunaba Manghankhre thokthok asi Bihar ki Patna da thokibani Nupi aduna Mayumda hallaba matung wari pumba mamada tamladuna Nupa adu phananaba kanna thiri airi US ki landmi sing Afghanistan ki Christmas phawpada yumda alalagani aikre US ke President Donald Trump na American landmi sing Afghanistan da leiriba ase Christmas phawpada yumda alalagani aikre US laikak na Afghanistan da thamliba landmi lising kaya ase leiriba phibam asina pharakpana maram oiduna laukthopagi khongthak asi lokhalakpani aire US Central Command ki Commander MC Kenji na Afghanistan da Thabak tawriba US landmi singi masing lising mari changha da antharagani haiba warol mamangda thamkiba leikhre US Taliban gi marakta tawnaba agreement amagi matung inna US landmi singbo mapung phana laukthonanaba hainakiba leirabasu US na landmi lising nipan dagi lising mari changha da hantananabagi khongthang asi lokhalakpani aikhre arubida content sing asigi maruiba pau khara asi bo pau damjari ba Manipur local news YouTube channel amadi Facebook page asidagi yengbiri punamak puthaga chari loinana channel asina domda kanarabadi subscribe like and share tawba ka bigunu punamak pu amuka hanna thaga chari